Dhanamanjuri University ki MATHOU TABA administrative staff ki result LAOTHORAKLABANINA Maheiroi Shingna Changshilakpa Khongjang Matam Kharagi Oina Handokle HAINA DM University Students Union ki President IROM DIMOCHA na PHONGDORAKLI ngasi DM University Students Union ki conference hall da pangthokpa pau ki mifam amata IROM DIMOCHA na hai Togan ba demand kaya dauduna haukiba tangma pandagi Maheiroi Shingna Changshilakpa Khongjang Matam Kharagi wafam leitre maramdi housing University asigi regular Vice Chancellor haptana leire aduma ko mari leinabo authority na Vice Chancellor hapgi matangda process tawba hokre Vice Chancellor hapgi thabag asi process tawrabanina Khongjang asi Matam Kharagi Oina Handokle Maramaduna mari leinaba authority na regular Vice Chancellor hapagi thabag ase matam chana loisinbiyo mahagna makata na hai University asigi nauna khalaba teaching amasung non teaching ki staff sing taramna ukle University asibu awangba thakta pukhatna ba amadi mangduraba University asigi mingchat nauhongna na sagatpada staff sing na kathokpa amaga loinana thabag tawbiyo University asigi damma khalaga Manipur ki governor na matam chana mityeng changlakpa maramna awat apa kaya mention pagambane madugi damma governor bu haningai leitana thagatpa phongdokle masiga iroina na haukiba tang mapandagi Maheiroi Shingna Changshilakpa chara henbagi Khongjang da mapungfana sagatkiba University asigi Maheiroi singgi mafamda tawbimak khangba utle loinana Khongjang asida mateng panglakiba Maheiroi lob ima lob University asigi oja sing DM College ki alumni ki member singbo ikai khunaba utli haina IROM DIMOCHA na makhata na phongdorakhi Nauna lakpigadriba teaching amadi nan teaching staff singna university sibu mamanglomda changshinba matamda hanagi laijaramaba 75 years lerama 75 year legacy lerama college asibu manglomna changshinnabagi damakta makhoi mukhogi achauba thodang lei habse thamjake makhoi mukhogi dedication amaga yauna thabak tawbiraga manguraba Dhanamanjuri University sigi mingchat asi mayam punna phona miduna manglomna changshinbinaba phona minasi hujujik chathariba Khongjang asi polap oina relax tawbugi nachade khoidi BC honorable BCD hujipaugi on process ta advertisement tawduna August ki tarik 8 phawba form thajin moigi request tawbagi process ta lairibanina adu ngaiboina khoigi hangas right asi relax tawjare aduga khoina hygienic madi relax tawringai manungsida honorable BC ki hapagi process adu namsindabida thambiraga athuba matamda BC su hapirakani haibagi thajabasu leijai